ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤꯒꯦ ꯂꯥꯛꯀꯗꯕ? ꯂꯥꯎꯕ ꯍꯧꯔꯁꯤ꯫ ꯑꯌꯥꯝꯕꯅ ꯁꯨꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯕꯗꯨꯗꯤ ꯂꯥꯛꯇ꯭ꯔꯁꯅꯨ, ꯉꯥꯏꯔꯒꯨꯝꯁꯤ꯫ ꯍꯣꯏꯅꯦ, ꯃꯇꯝꯗꯤ ꯌꯧꯔꯦꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯗꯤ ꯂꯥꯛꯑꯔꯣꯏꯗ, ꯍꯦꯛꯇ ꯂꯥꯎꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞꯇꯣ ꯂꯥꯎꯕ ꯍꯧꯏ꯫ ꯁꯨꯝ ꯂꯥꯎꯔꯛꯄꯅ ꯉꯥꯟꯕꯤꯗ ꯐꯥꯎꯈ꯭ꯔꯦ꯫ ꯍꯦꯛ ꯂꯥꯎꯕ ꯂꯣꯏꯕꯒ ꯊꯔꯣ ꯂꯥꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯃꯔꯨꯞ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯑꯁꯪꯕꯤꯅ, ꯂꯣꯏꯈ꯭ꯔꯦ ꯀꯩꯅꯣ, ꯂꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝ ꯍꯦꯜꯂꯕꯅꯤ ꯅꯪꯅ ꯂꯥꯛꯏꯁꯦ, ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯀꯩꯗꯧ ꯂꯩꯒꯦ? ꯃꯇꯝ ꯌꯧꯔꯗꯤ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯉꯥꯛꯇꯁꯨ ꯉꯥꯏꯔꯝꯕ ꯌꯥꯏ꯫ ꯀꯩꯅೋ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯃꯨꯛ ꯍꯜꯂꯣ, ꯌꯥꯔꯣꯏ꯫ ꯉꯥꯟꯕꯤꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯂꯥꯎꯕ ꯂꯣꯏꯈ꯭ꯔ ꯃꯔꯨꯞꯁꯤꯕꯨ ꯑꯃꯨꯛ ꯍꯜꯂꯣꯏꯁꯤꯕꯨ? ꯊꯔꯣ ꯅꯪꯒꯤ ꯃꯊꯪꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ? ꯀꯩꯅꯣ ꯉꯥꯟꯕꯤ ꯃꯊꯪ ꯑꯩꯕꯣ? ꯃꯔꯨꯞ ꯇꯧꯔꯗꯤ ꯃꯤ ꯁꯨꯗ꯭ꯔꯗꯤ ꯉꯥꯛ ꯉꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯧꯅꯔꯤꯕꯅꯤ꯫ ꯅꯣꯏꯅ ꯍꯦꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯎꯊꯣꯛꯂꯤꯕꯗꯨꯕꯨ ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯪꯕꯤꯅ, ꯌꯥꯔꯦ ꯊꯥꯔꯣ, ꯅꯪꯅ ꯅꯣꯡꯃꯇ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯉꯁꯤꯗ ꯅꯠꯇꯦ ꯅꯪꯅ ꯊꯦꯡꯂꯤꯁꯤ, ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯗꯨꯕꯨ꯫ ꯌꯥꯔꯦ, ꯃꯌꯥꯝ ꯂꯣꯏꯈ꯭ꯔꯕ ꯊꯕꯛꯄꯨ ꯑꯃꯨꯛ ꯍꯟꯕ ꯍꯧꯅꯗꯦ꯫ ꯊꯥꯔꯣ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯊꯥꯔꯣ ꯍꯥꯏꯕꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤꯁꯦ ꯀꯔꯤ ꯊꯣꯛꯆꯦꯅ ꯉꯥꯡꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯇꯝ ꯆꯥꯅꯗꯤ ꯂꯥꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯁꯥꯎꯅꯤꯡꯂꯒ ꯁꯥꯎꯁꯅꯨ, ꯃꯋꯥ ꯂꯧꯗꯦ꯫ ꯉꯥꯟꯕꯤ ꯃꯔꯨꯞ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅ ꯁꯦꯜꯁꯤꯡꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯅ ꯍꯥꯏꯍꯧꯏ, ꯃꯁꯤꯒꯤ ꯊꯥꯔꯣ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯀꯔꯟ ꯐꯨꯗꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯕꯤꯅꯣꯅ, ꯏꯃꯥꯒꯤ ꯑꯁꯪꯕꯤ, ꯅꯪꯒꯤ ꯃꯔꯨꯞꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯃ ꯇꯧꯔꯨꯆꯣꯕ? ꯏꯃꯥ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯀꯅꯥꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯉꯥꯛꯇ ꯄꯨꯜꯂꯕꯅꯤꯅ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯅꯗꯦ, ꯑꯗꯨꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯍꯌꯦꯡꯈꯩ ꯀꯗꯥꯏꯗꯅꯣꯃ ꯂꯥꯎꯔꯨꯆꯣꯀꯣ, ꯏꯃꯥ ꯑꯍꯟꯅꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯃꯔꯨꯞ ꯍꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯎꯅꯩ, ꯑꯗꯨꯗ ꯏꯃꯥꯅ ꯀꯥꯏꯗꯅꯣ ꯂꯥꯎꯔꯨꯆꯣ ꯍꯥꯏꯁꯤꯕꯨ ꯀꯥꯏꯗ ꯂꯥꯎꯔꯨꯆꯣ ꯍꯥꯏꯕꯅꯣ ꯏꯃꯥ? ꯈꯪꯗꯦ, ꯀꯗꯥꯏꯗꯅꯣꯃ ꯂꯥꯎꯔꯨꯆꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯣꯏꯅ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯏꯃꯥ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯏꯌꯦꯕ, ꯋꯥꯟꯊꯒꯦ ꯇꯧꯏꯀꯣ꯫ ꯍꯣꯏ, ꯏꯃꯥꯅ ꯋꯥꯟꯊꯒꯦ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯨꯔꯒ ꯃꯤꯁꯨ ꯋꯥꯟꯊꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯕꯗꯅꯥꯝ ꯆꯥꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ, ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯅꯃꯥ ꯑꯩ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯁꯤꯅꯤꯅꯦ, ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯃꯔꯨꯞ ꯇꯧꯕꯗꯕꯨ ꯀꯅꯥꯅ ꯁꯤꯟꯅꯒꯦ? ꯏꯃꯥꯁꯨꯅꯦ ꯑꯍꯟ ꯊꯪꯗ ꯃꯤꯔꯣꯟꯗ ꯈꯔ ꯋꯥꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯕꯤꯅꯣꯅ ꯍꯥꯏꯍꯧꯏ, ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯀꯣ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯟꯗꯦꯕ, ꯃꯤꯅ ꯉꯥꯡꯂꯤꯈꯩ ꯑꯗꯨꯝ ꯈꯨꯝꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤꯅꯅꯦ ꯃꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯃ ꯍꯥꯏꯔꯨꯏ ꯄꯥꯝꯗꯦ ꯍꯥꯏ, ꯑꯃ ꯍꯥꯏꯔꯨꯏ ꯄꯥꯝꯗꯦ ꯍꯥꯏ, ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯥꯂꯦꯝꯁꯤꯗ꯫ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯇꯥ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯁꯪꯕꯤꯅ ꯇꯧꯔꯤꯁꯦ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦꯀꯣ꯫ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ, ꯃꯔꯨꯞ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏꯅꯦ ꯌꯨꯝꯁꯤꯗ ꯂꯥꯡꯂꯤ ꯃꯌꯥꯝꯁꯦ꯫ ꯌꯨꯝꯁꯦ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯐꯪꯗ꯭ꯔꯦ꯫ ꯏꯃꯥꯅꯁꯨꯈꯔ ꯍꯥꯏꯔꯗꯤ ꯐꯗꯧꯅꯤ, ꯃꯥꯅꯁꯨ ꯉꯝꯍꯟꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯕꯣ? ꯍꯩ ꯂꯥꯇꯥ, ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤꯕꯅꯤꯅꯦ, ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯧꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯁꯨꯝ ꯂꯩꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯌꯨꯝ ꯄꯥꯟꯕ ꯁꯨꯄꯥꯛ ꯈꯪꯂꯣꯏꯌꯦ, ꯅꯨꯄꯥ ꯌꯥꯝ ꯈꯜꯂꯦꯕ꯫ ꯃꯁꯛꯅꯒ ꯈꯔ ꯐꯖꯗꯅ ꯈꯜꯂꯗꯤ ꯐꯩ, ꯍꯨꯏꯊꯤ ꯑꯀꯪꯕ ꯃꯥꯜꯂꯒ ꯅꯨꯄꯥ ꯈꯜꯂꯤꯅꯤ ꯀꯥꯏꯅ ꯇꯧꯖ ꯁꯥꯔꯤ꯫ ꯑꯣ, ꯍꯨꯏꯊꯤ ꯑꯀꯪꯕ ꯃꯥꯟꯒꯦꯔꯥ ꯆꯣꯠꯄ ꯃꯥꯟꯒꯦꯔꯥ, ꯃꯥꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯇꯧꯖꯔꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯃꯟꯗꯅꯅꯦ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ꯫ ꯂꯇꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤ꯫ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯃ ꯎꯁꯤꯠꯇꯕꯅ ꯑꯁꯦꯡꯕ, ꯍꯥꯏꯔꯁꯨ ꯍꯥꯏꯔꯤꯗ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕ꯫ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯑꯩꯁꯨ ꯍꯥꯏꯅꯗꯦ, ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯐꯔꯣꯏꯌꯦ, ꯃꯅꯨ ꯑꯣꯏꯅ ꯇꯧꯏ, ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗꯕꯤ ꯂꯩꯔꯤꯁꯦ꯫ ꯁꯣꯝꯗꯅ ꯕꯤꯅꯣꯅ ꯑꯃꯨꯛ ꯍꯥꯏꯍꯧꯏ, ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ, ꯃꯧꯅꯦꯅ ꯁꯤꯟꯗꯣ ꯂꯩꯇꯣꯟ ꯐꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯅꯥꯁꯤ ꯁꯥꯔꯦ꯫ ꯏꯆꯥꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯔꯗ ꯂꯧꯔꯁꯨ ꯐꯒꯗꯕ, ꯃꯁꯤꯁꯨ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯤ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯉꯤꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯕꯤꯅꯣꯒꯤ ꯃꯆꯥ ꯑꯅꯤꯅꯤ, ꯃꯆꯥꯅꯨꯄꯥꯅ ꯑꯍꯜꯅꯤ, ꯃꯥꯒꯤ ꯃꯃꯤꯡ ꯑꯍꯟꯖꯥꯎ ꯀꯧꯏ꯫ ꯑꯍꯟꯖꯥꯎꯒꯤ ꯅꯨꯄꯤꯅꯤ ꯂꯇꯥ, ꯑꯗꯨꯒ ꯑꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯁꯪꯕꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯕꯁꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ,
ꯃꯧ ꯑꯣꯏꯔꯤꯕ ꯂꯇꯥꯅ ꯑꯁꯪꯕꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯧꯒ ꯅꯤꯡꯉꯣꯜꯒ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯏ ꯂꯇꯥ ꯃꯥꯒꯤ ꯅꯨꯄꯥ ꯑꯍꯟ ꯖꯥꯎ ꯂꯩꯔꯒꯅ ꯈꯔ ꯐꯩ ꯑꯗꯨꯒ ꯂꯩꯇꯕ ꯀꯥꯟꯗꯗꯤ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯃꯤꯅꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯕꯤꯅꯣꯅꯁꯨ ꯃꯃꯧꯕꯨ ꯄꯥꯟꯅꯒꯗ꯭ꯔꯥ ꯃꯆꯥ ꯑꯁꯪꯕꯤꯕꯨ ꯄꯥꯟꯅꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯉꯥꯎꯏ ꯕꯤꯅꯣꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯕꯅꯤ ꯑꯁꯪꯕꯤ ꯃꯔꯨꯞꯇ ꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯅ ꯊꯥ ꯑꯃꯗ ꯍꯧꯔꯤ ꯃꯔꯨꯞꯁꯤ ꯈꯖꯤꯛꯀꯤ ꯅꯠꯇꯦ ꯈꯔ ꯀꯥꯟꯅꯕ ꯐꯪꯕꯗꯨꯅ ꯃꯥ ꯑꯇꯩ ꯋꯥꯈꯜ ꯈꯟꯗꯦ ꯃꯔꯨꯞꯇ ꯍꯧꯗꯣꯏꯒꯤ ꯇꯧꯗꯅ ꯂꯩ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣ ꯍꯥꯏꯕꯁꯨ ꯅꯨꯄꯥꯗꯨ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯍꯥꯏꯗꯅ ꯇꯨꯀꯥ ꯊꯤꯗꯅ ꯂꯩꯕ ꯃꯤꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯦꯝ ꯉꯥꯡꯕꯤ ꯃꯧ ꯈꯔꯅ ꯍꯥꯏꯅꯔꯝꯃꯤ ꯃꯣꯏꯒꯤ ꯑꯁꯪꯕꯤꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯅꯣꯏꯁꯨ ꯃꯔꯨꯞꯅꯤꯅ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯃꯌꯥꯝ ꯍꯧꯖꯤꯜꯂꯤ ꯑꯗꯨꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯁꯦꯜ ꯄꯥꯏꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯌꯥꯝꯁꯦ ꯀꯥꯏꯔꯛꯇꯅ ꯁꯂꯥꯛ ꯁꯥꯗꯧꯔꯤ ꯄꯣꯠꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯦ ꯃꯗꯨꯕꯨ ꯍꯦꯛ ꯀꯥꯏꯔꯗꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯃꯥꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯅ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯃꯌꯥꯝꯁꯦ ꯂꯨꯔꯛꯇ꯭ꯔꯕꯅꯤꯀꯣ ꯁꯨꯝ ꯌꯦꯡꯉꯨ ꯃꯥ ꯁꯦꯜ ꯊꯧꯕ ꯆꯠꯄꯗ ꯃꯌꯨꯝꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗ꯭ꯔꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥꯅ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯕ ꯀꯥꯟꯗ ꯑꯋꯨꯟꯄꯣꯠꯇꯣ ꯈꯔ ꯌꯥꯝꯅ ꯄꯨꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯀꯔꯤ ꯆꯍꯤꯅ ꯅꯝꯕꯨ ꯄꯣꯔ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯃꯌꯨꯝ ꯄꯥꯟꯗꯣꯏꯕ ꯃꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯁꯨ ꯐꯪꯐꯥꯎ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯁꯥꯗꯅ ꯂꯩꯔꯤꯁꯤꯅꯤ ꯍꯌꯦꯡ ꯃꯔꯨꯞꯀ ꯊꯨꯒꯥꯏꯔꯒ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯐꯥꯎꯕ ꯇꯥꯟꯅꯔꯒ ꯁꯦꯜ ꯊꯧꯒꯗꯧꯔꯤꯕ ꯃꯥꯅ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯩꯔꯕꯗ ꯃꯆꯥꯒꯨꯝꯕ ꯐꯥꯔꯒ ꯂꯩꯗꯧ ꯃꯉꯥꯏꯔꯦ ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝ ꯃꯊꯧꯗꯤ ꯇꯧꯅꯒꯦ ꯍꯥꯏꯗꯅ ꯑꯁꯪꯕꯤꯒꯤ ꯋꯥ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯝꯃꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯄꯥꯈꯪ ꯐꯩꯖꯥꯎ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯐꯩꯖꯥꯎ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯅꯤ ꯃꯥꯒꯤ ꯁꯟ ꯂꯥꯕ ꯄꯣꯠꯄꯥ ꯑꯃ ꯂꯩ ꯃꯗꯨꯅ ꯃꯤꯒꯤ ꯂꯧ ꯈꯣꯏꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯂꯝꯃꯤ ꯐꯩꯖꯥꯎ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯧꯕꯨꯛꯇꯗ ꯂꯩ ꯄꯥꯈꯪꯅꯤ ꯍꯥꯏꯗꯅ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ ꯐꯩꯖꯥꯎ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯃꯩꯅꯣ ꯀꯧꯔꯝꯃꯤ ꯃꯩꯅꯣꯒꯤ ꯅꯨꯄꯤ ꯐꯖꯕꯤ ꯃꯇꯝꯒ ꯆꯨꯅꯕ ꯅꯨꯄꯤ ꯑꯃꯅꯤ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯕ ꯀꯌꯥ ꯈꯪꯗꯦ ꯐꯩꯖꯥꯎꯅ ꯁꯨꯔꯒ ꯃꯩꯅꯣꯒ ꯃꯕꯥꯅꯤ ꯐꯝꯂꯒ ꯆꯥꯔꯤꯕꯅꯤ ꯅꯣꯡꯃ ꯐꯩꯖꯥꯎꯅ ꯂꯧ ꯀꯥꯔꯛꯄꯗ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯖꯕꯤꯅ ꯍꯥꯏꯔꯛꯏ ꯐꯩꯖꯥꯎ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯩ ꯅꯪ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯦ ꯀꯩꯒꯤꯅꯣ ꯏꯇꯩꯃ ꯑꯩꯕꯨ ꯉꯥꯏꯔꯤꯕꯣ ꯑꯣ ꯍꯧꯖꯤꯛꯀꯤꯅꯦ ꯆꯦꯡ ꯆꯔꯥ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯅ ꯁꯦꯜ ꯄꯨꯔꯛꯂꯒ ꯆꯦꯡꯗꯨ ꯋꯥꯜꯂꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕ ꯁꯦꯜꯗꯨ ꯄꯨꯔꯛꯂꯗꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯐꯩꯖꯥꯎ ꯃꯥꯅ ꯋꯥꯅ ꯁꯨꯖꯕꯒꯤ ꯋꯥꯅ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯃꯇꯩꯃꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯆꯦꯡꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯐꯩꯖꯥꯎ ꯁꯦꯜꯗꯤ ꯈꯔ ꯄꯨꯖꯔꯛꯄ ꯖꯥꯠ ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯏꯛ ꯑꯥ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁꯦꯜ ꯍꯥꯏꯕ ꯑꯩꯅꯗꯤ ꯐꯖꯕꯤꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯍꯥ ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯁꯦꯜꯗꯨ ꯑꯩꯅ ꯆꯥꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯄꯤꯔꯛꯑꯣ ꯁꯠ ꯅꯪꯁꯨ ꯆꯥꯛ ꯂꯝꯂꯝꯂꯅꯤ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯅꯕ ꯐꯩꯖꯥꯎ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯤꯅꯤꯡꯗ ꯁꯦꯜꯗꯨ ꯁꯠꯇꯣꯛꯂꯒ ꯄꯤꯈ꯭ꯔꯦ ꯐꯖꯕꯤ ꯁꯦꯜꯗꯨ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯐꯩꯖꯥꯎ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯑꯩꯅ ꯋꯥꯅ ꯂꯧꯕꯨꯛꯇ ꯑꯌꯨꯛ ꯆꯨꯞꯄ ꯑꯃ ꯁꯨꯔꯨꯔꯒ ꯃꯣꯏꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯦꯜꯁꯤ ꯂꯧꯗꯅ ꯂꯩꯔꯦ ꯅꯣꯏꯗ ꯁꯨꯅꯤꯡꯗꯕꯒꯤ ꯄꯣꯛꯈꯥꯏꯗꯨꯅ ꯁꯤꯔꯗꯤ ꯄꯦꯟꯗꯧꯅꯤ ꯃꯩꯅꯣ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯩꯖꯥꯎ ꯅꯪ ꯀꯥꯔꯛꯂꯕ꯭ꯔꯥ ꯉꯁꯤꯗꯤ ꯁꯦꯜ ꯀꯌꯥꯝ ꯐꯪꯂꯛꯂꯦ ꯍꯥ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯛꯑꯣ ꯅꯌꯥꯝꯕꯁꯤ ꯉꯁꯥꯏꯗꯤ ꯈꯅꯥꯎꯁꯤ ꯈꯔ ꯀꯪꯗꯅ ꯂꯩꯔꯕꯅꯤ ꯏꯅꯥꯎ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯀꯗꯥꯏ ꯁꯦꯜꯗꯣ ꯈꯔ ꯄꯤꯔꯛꯑꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯆꯧ ꯁꯦꯜꯗꯤ ꯏꯇꯩꯃꯅ ꯂꯣꯏ ꯂꯧꯈ꯭ꯔꯦ ꯇꯥꯆꯧ ꯅꯪꯁꯨꯅꯦ ꯌꯨ ꯊꯛꯃꯟꯗꯅ ꯅꯁꯥꯗꯣ ꯀꯣꯔꯐꯨ ꯃꯥꯟꯁꯤꯜꯂꯛꯏ ꯑꯦ ꯑꯩꯕꯨ ꯀꯣꯔꯐꯨ ꯃꯥꯜꯂꯦꯕ ꯍꯥ ꯑꯗꯣ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯥ ꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯗ ꯀꯌꯥ ꯋꯥꯏ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯇꯥꯅꯕ ꯇꯧꯔꯤꯕꯅꯦ ꯍꯥꯏꯕ ꯅꯣꯏꯁꯨ ꯊꯕꯛꯁꯦ ꯈꯔ ꯁꯨꯕꯗꯤ ꯐꯕꯅꯤ ꯑꯗꯨꯝ ꯌꯨꯗꯣ ꯊꯛꯇꯅ ꯂꯩꯔꯒ ꯀꯥꯏꯗꯒꯤ ꯁꯦꯜ ꯏꯇꯩꯃ ꯐꯪꯉꯤ ꯀꯔꯤꯝꯇ ꯁꯨꯗꯦ ꯇꯥꯆꯧ ꯐꯪꯉꯤ ꯀꯔꯤꯝꯇ ꯁꯨꯗꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩꯌꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯌꯦꯡꯈꯩꯗꯤ ꯑꯩꯁꯨ ꯁꯦꯜ ꯄꯤꯔꯔꯣꯏ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪ ꯅꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥ ꯈꯪꯗꯦ ꯑꯩ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎ ꯆꯠꯈ꯭ꯔꯦ ꯃꯩꯅꯣꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯍꯩ ꯐꯖꯕꯤ ꯇꯥꯕ꯭ꯔꯣ ꯁꯛꯊꯤꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯐꯖꯕꯤ ꯊꯣꯛꯂꯛꯂꯒ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯍꯥ ꯅꯠꯇꯦ ꯉꯥꯎꯔꯕ꯭ꯔꯕ ꯅꯪꯕꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯩ ꯅꯪꯅ ꯑꯩꯈꯣꯏ ꯐꯩꯖꯥꯎꯗꯒꯤ ꯁꯦꯜ ꯂꯧꯏ ꯍꯥꯏ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯛꯑꯣ ꯏ ꯀꯥꯏꯗꯒꯤ ꯁꯦꯜ ꯍꯥ ꯂꯩꯇꯦ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯦꯜꯗ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯁꯤꯕꯨ ꯁꯦꯜ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯍꯩ ꯁꯛꯊꯤꯕꯤ ꯅꯁꯛꯅꯤꯅ ꯁꯟꯊꯤꯗ ꯇꯣꯡꯕ ꯇꯤꯟꯗꯨ ꯍꯦꯛ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯃꯤꯡꯅ ꯐꯖꯕꯤ ꯀꯥꯏꯅ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯦ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯗꯤ ꯅꯨꯄꯥ ꯅꯪꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ ꯁꯤ ꯐꯥꯎꯕ ꯐꯩꯖꯥꯎꯗꯒꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯖꯤꯜꯂꯒ ꯅꯝꯗꯅ ꯂꯧꯔꯤꯕꯅꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯂꯩꯇꯦꯗꯅ ꯀꯅꯥꯒꯤ ꯃꯔꯨꯞ ꯍꯥ
ꯃꯔꯨꯞꯀ ꯂꯩ ꯑꯩꯒꯤ ꯄꯤꯔꯧ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯕ ꯅꯪ ꯍꯧꯖꯤꯛ ꯅꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪꯅ ꯑꯃꯨꯛ ꯂꯧꯈ꯭ꯔꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯗꯣꯏꯕ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯄꯤꯔꯧ ꯍꯥꯏꯔꯗꯤ ꯁꯠ ꯄꯤꯔꯧ ꯐꯖꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯈꯔꯗꯨꯗꯒꯤ ꯈꯔ ꯄꯤꯈ꯭ꯔꯦ ꯁꯤ ꯅꯪꯇ ꯅꯕꯨꯛꯇꯨ ꯄꯤꯅꯕ ꯊꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯅꯕꯨꯛꯇꯨ ꯄꯣꯛꯈꯥꯏꯔꯒ ꯁꯤꯔꯣꯀꯣ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯤꯕꯨ ꯀꯤꯖꯩ ꯁꯦꯜꯒ ꯂꯧꯗꯧꯕ ꯍꯦꯛ ꯇꯜꯂꯦ ꯑꯁꯦꯡꯕ ꯃꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯅꯕ ꯋꯥꯍꯩꯔꯕꯁꯤꯕꯨ ꯍꯣ ꯍꯥꯏꯕꯗ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯅꯤ ꯈꯪꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯐꯖꯕ ꯕꯣꯔ ꯄꯤꯗ꯭ꯔꯗꯤ ꯀꯔꯤ ꯕꯣꯔ ꯄꯤꯔꯨꯅꯤꯒꯦ ꯎ ꯑꯀꯪꯕ ꯁꯤꯡ ꯑꯣꯏꯅꯩ ꯃꯤ ꯐꯠꯇꯕ ꯂꯥꯂꯣꯏꯅꯩꯌꯦꯗꯨꯅꯤ ꯂꯥꯂꯣꯏꯅꯩꯌꯦꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯏꯁꯄꯔꯃꯥꯟꯒꯗꯤ ꯎ ꯑꯀꯪꯕ ꯁꯤꯡ ꯑꯀꯪꯕ ꯀꯥꯏꯅ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯗꯅ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯁꯨꯔꯒꯦꯕ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯁꯥꯏꯔꯒ ꯃꯁꯤꯗ ꯈꯗꯥꯡ ꯊꯥꯗꯔꯒ ꯂꯩꯈꯤꯗꯧꯁꯤꯅ ꯑꯗꯨꯅꯅꯤ ꯐꯤꯕꯝꯗꯣ ꯅꯣꯕꯥꯞ ꯃꯥꯜꯂꯛꯏꯗꯣ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯒꯁꯤ ꯅꯣꯛꯅ ꯁꯥꯔꯤ ꯑꯩꯈꯣꯏ ꯐꯩꯖꯥꯎꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯇꯩꯃꯒꯤ ꯐꯩꯖꯥꯎ ꯑꯩ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯀꯥꯏꯗꯅ ꯑꯗꯨꯒ ꯃꯤ ꯑꯉꯥꯡꯁꯤꯅ ꯋꯥꯅ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯃꯥꯅ ꯑꯗꯨ ꯂꯩꯇꯦ ꯑꯗꯥ ꯂꯩꯇꯦ ꯍꯥꯏꯖꯤꯟꯅꯔ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯐꯖꯕꯤ ꯐꯩꯖꯥꯎ ꯇꯥꯈ꯭ꯔꯅꯤ ꯄꯥꯈꯠꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯥ ꯐꯩꯖꯥꯎ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯅꯪꯇ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯃꯩꯅꯨꯕꯨ ꯅꯝꯗꯅ ꯇꯥꯟꯈꯤ ꯐꯩꯖꯥꯎ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒ ꯂꯥꯎꯅꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯁꯦꯡꯅꯗꯤ ꯇꯥꯍꯧꯗꯦ ꯏꯔꯨ ꯂꯨꯕ ꯀꯥꯏꯔꯛꯂꯒ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯩꯃ ꯍꯧꯖꯤꯛ ꯂꯥꯎꯅꯈꯤꯕꯗꯨ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯟ ꯑꯃ ꯆꯪꯂꯛꯑꯦꯗꯅ ꯅꯪ ꯇꯥꯆꯧꯒꯩꯒꯅ ꯇꯥꯟꯕꯅꯤꯗ ꯏꯁ ꯇꯥꯆꯧꯗ ꯂꯥꯎꯕꯗꯨꯕꯨ ꯁꯟꯗ ꯂꯥꯎꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯁꯟ ꯇꯥꯔꯦꯅꯦ ꯍꯥ ꯍꯥꯏ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯃꯤꯅ ꯁꯟꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯏꯇꯩꯃ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯑꯩ ꯊꯤꯔꯒꯦ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯅꯥꯎ ꯋꯥꯔꯝꯂꯅꯤ ꯂꯥꯛꯑꯣ ꯐꯖꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯩꯖꯥꯎꯅ ꯍꯥꯏꯍꯧꯏ ꯑꯩꯕꯨ ꯀꯩꯝꯇ ꯈꯪꯗꯕꯗꯧꯅ ꯁꯟꯅꯤ ꯀꯩꯅꯣ ꯁꯟꯗꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯁꯟ ꯉꯥꯛꯇꯅꯤ ꯄꯪꯈ꯭ꯔꯖꯥꯠ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯃꯣꯏꯅ ꯉꯥꯡꯅꯕꯗꯨ ꯑꯩ ꯈꯪꯉꯔꯣꯏꯁꯤꯅꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯤꯔꯕꯗꯨꯗ ꯍꯥ ꯅꯣꯡꯇꯨ ꯅꯣꯛꯅꯤꯡ ꯑꯁꯨꯝꯅ ꯐꯩꯖꯥꯎꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯃꯇꯩꯃꯅ ꯃꯥꯕꯨ ꯁꯥꯟꯅꯔꯤꯕꯗꯨꯗꯤ ꯃꯥ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯅ ꯁꯤꯡꯉꯤ ꯀꯥꯏꯗꯨꯅ ꯈꯜꯂꯤ ꯐꯩꯖꯥꯎꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯕꯤ ꯑꯁꯪꯕꯤꯒꯤ ꯃꯔꯨꯞ ꯂꯥꯎꯕ ꯂꯥꯛꯏ ꯐꯖꯕꯤ ꯎꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯃꯁꯤꯒꯤ ꯐꯖꯕꯤ ꯍꯥꯏꯕ꯭ꯔꯥ ꯐꯖꯗꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯁꯤ ꯂꯥꯛꯏ ꯀꯣꯊꯣꯛ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯁꯤ ꯑꯁꯦꯡꯕ ꯃꯁꯤꯗ ꯃꯥꯅ ꯍꯩ ꯁꯤꯡꯂꯕꯅꯤꯗꯅ ꯉꯥꯡꯂꯛꯀꯗꯧ ꯃꯌꯥꯝꯗꯣ ꯇꯥꯅꯤ ꯈꯟꯕꯗ ꯃꯔꯨꯞꯀ ꯌꯥꯎꯗꯧ ꯇꯜꯂꯕ ꯖꯥꯠꯅꯤ ꯑꯁꯦꯡꯕ ꯍꯥꯏꯅ ꯐꯖꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯌꯧꯔꯛꯂꯕ ꯅꯠꯇ꯭रो ꯃꯔꯨꯞ ꯂꯥꯎꯕ ꯍꯧꯔꯁꯤ ꯑꯁꯪꯕꯤ ꯍꯧꯔꯁꯤ ꯉꯁꯤꯗꯤꯅꯦ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯗꯕ ꯌꯥꯗꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯅೋ ꯑꯩꯈꯣꯏꯁꯨ ꯐꯥꯎꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯔꯗꯧꯅꯤ ꯑꯁꯪꯕꯤꯅ ꯍꯣꯏ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯅꯔꯨꯁꯦ ꯃꯇꯝꯁꯨ ꯈꯤꯇꯪ ꯋꯥꯠꯂꯤꯕꯅꯤꯅ ꯑꯩ ꯃꯌꯥꯝꯗꯣ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯐꯖꯕꯤꯅ ꯑꯁꯪꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯕꯣ ꯍꯥ ꯀꯥꯟꯅꯗꯦꯁꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯣ ꯃꯔꯨꯞꯇꯣ ꯂꯥꯎꯅꯕ ꯇꯧꯔꯁꯤ ꯉꯥꯏꯈꯣꯅꯤ ꯅꯝꯕ ꯐꯖꯕꯤ ꯅꯪꯕꯣ ꯍꯧꯖꯤꯛ ꯃꯔꯨꯞ ꯂꯥꯎꯕ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯐꯖꯕꯤ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯣ ꯑꯁꯪꯕꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯤꯒꯤ ꯋꯥ ꯇꯥꯔꯨꯅꯨ ꯃꯔꯨꯞꯁꯦ ꯐꯖꯅ ꯇꯧꯁꯤ ꯍꯥꯏꯔꯗꯤ ꯃꯇꯝ ꯆꯥꯅ ꯁꯦꯜ ꯍꯨꯟꯕ ꯃꯇꯝ ꯆꯥꯅ ꯃꯔꯨꯞ ꯂꯥꯎꯕ ꯂꯥꯛꯄ ꯑꯗꯨꯒ ꯐꯥꯎꯈ꯭ꯔꯒ ꯁꯦꯜ ꯃꯇꯝ ꯆꯥꯅ ꯍꯨꯟꯕ ꯃꯁꯤ ꯍꯦꯛ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯂꯤꯈꯩ ꯃꯔꯨꯞꯁꯦ ꯐꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯤꯃꯈꯩ ꯃꯔꯨꯞꯁꯦ ꯀꯥꯏꯗꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯉꯥꯛꯅ ꯆꯠꯅꯕ ꯇꯧꯕꯤꯌꯨ ꯐꯖꯕꯤꯅ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯁꯦꯜ ꯄꯤꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇ ꯄꯤꯕ ꯌꯥꯎꯔꯝꯂꯣꯏ ꯅꯠꯇ꯭ꯔꯣ ꯁꯪꯕꯤꯌꯥ ꯑꯩꯗꯧꯅ ꯆꯥꯡ ꯅꯥꯏꯕ ꯃꯤꯕꯨ ꯏꯌꯥꯎ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯔꯤꯕ ꯐꯖꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯪꯕꯤꯌꯥ ꯀꯥꯟꯅꯗꯦ ꯃꯔꯨꯞ ꯂꯥꯎꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯂꯥꯎꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯖꯕꯤꯗꯤ ꯍꯟꯗ꯭ꯔꯤ ꯐꯖꯕꯤꯅ ꯑꯁꯪꯕꯤꯗ ꯍꯥꯏꯔꯛꯏ ꯑꯁꯪꯕꯤꯌꯥ ꯅꯪꯕꯨ ꯁꯦꯜꯒ ꯀꯣꯝꯕ꯭ꯔꯣ ꯑꯩꯕꯨ ꯈꯤꯇ ꯄꯨꯈꯤꯒꯦꯅꯦ ꯑꯩꯁꯦ ꯃꯊా ꯁꯥꯕ ꯑꯃ ꯂꯩꯔꯤꯅꯦ ꯅꯪꯕꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯇ ꯃꯔꯨꯞ ꯆꯥꯡ ꯅꯥꯏꯅ ꯍꯨꯟꯕꯤ ꯑꯩꯗꯧꯅ ꯆꯥꯡ ꯅꯥꯏꯕ ꯏꯌꯥꯎ ꯌꯥꯎꯔꯝꯂꯣꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥ ꯑꯗꯨꯒ ꯁꯦꯜ ꯄꯨꯒꯦ ꯀꯥꯏꯅ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯁꯪꯕꯤꯌꯥ ꯑꯩꯁꯤ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯅ ꯇꯧꯕꯅꯤ ꯌꯥꯔꯗꯤ ꯈꯔ ꯄꯤꯌꯨꯅꯦ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯏꯅꯝꯃ ꯅꯪꯕꯣ ꯀꯩꯅꯣꯅꯦ ꯂꯩꯇꯦ ꯍꯥꯏꯔꯃꯛꯁꯤꯗ ꯀꯩꯅꯣ ꯍꯟꯖꯤꯟ ꯍꯥꯏꯁꯤꯕꯣ ꯏꯅꯝꯃ ꯅꯣꯏꯁꯨꯅꯤ ꯊꯕꯛꯈꯔ ꯁꯨꯗꯅ ꯆꯠꯇꯅ ꯁꯦꯜꯗꯣ ꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯗꯕ꯭ꯔꯣ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯐꯝꯖꯥ ꯆꯥꯗꯅ ꯂꯩꯔꯒ ꯃꯤꯉꯣꯟꯗ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯣꯏꯅ ꯇꯩ ꯅꯥꯎꯅ ꯐꯝꯖꯥ ꯆꯥꯗꯅ ꯂꯩꯔꯒ ꯅꯅꯥꯎ ꯅꯨꯄꯥ ꯐꯩꯖꯥꯎꯗꯣ ꯅꯣꯏꯅ ꯐꯩꯒꯩ ꯆꯤꯡꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯦꯔꯥ ꯅꯪꯁꯨ ꯑꯩꯈꯣꯏ ꯐꯩꯖꯥꯎꯒꯤ ꯃꯤꯆꯪꯒꯗꯤ ꯆꯪꯂꯛꯀꯅꯨꯗ
ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯟꯅ ꯁꯨꯔꯗꯅ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯣ ꯈꯪꯖꯔꯦ ꯑꯩꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯦ ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯇꯥ ꯃꯩꯅꯣꯅ ꯌꯨꯗ ꯂꯩꯁꯨꯕ ꯑꯗꯨꯒ ꯏꯅꯝꯃꯅ ꯀ꯭ꯋꯥꯗ ꯂꯩꯁꯨꯕ ꯑꯗꯨꯒ ꯇꯥ ꯐꯩꯖꯥꯎꯅ ꯁꯟꯗ ꯂꯩꯁꯨꯕ ꯅꯣꯏ ꯏꯃꯨꯡꯗꯣ ꯂꯩꯆꯨꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯠꯇ꯭ꯔꯣ ꯑꯁꯪꯕꯤꯌꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯥ ꯑꯩꯅ ꯁꯦꯜ ꯈꯤꯇꯪ ꯄꯨꯒꯦ ꯍꯥꯏꯔꯨꯕꯩꯔꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯐꯥꯎ ꯇꯧꯔꯛꯂꯤꯕꯗꯣ ꯍꯥ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯥꯟꯅꯗꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯍꯦꯔꯥ ꯏꯅꯝꯃ ꯑꯩꯅ ꯅꯣꯏ ꯏꯃꯨꯡ ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯆꯨꯝꯅ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯑꯁꯪꯕꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯈꯪꯉꯤꯗꯅ ꯑꯗꯨꯕꯨꯗꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯕꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯁꯪꯕꯤꯅ ꯍꯥꯏꯍꯧꯏ ꯀꯩꯅꯣꯅꯦ ꯁꯥꯎꯕ ꯀꯩꯅꯣ ꯁꯥꯎꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁꯨꯝꯕ ꯍꯥꯏꯔꯗꯤ ꯁꯛꯐꯝ ꯊꯣꯛꯄꯅꯤ ꯁꯨꯅꯤꯡꯗꯕꯤꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯨꯝꯅ ꯑꯁꯪꯕꯤꯅ ꯍꯥꯏꯍꯧꯏ ꯇꯥꯟꯖꯥꯁꯤꯗ ꯃꯅꯝꯃ ꯂꯇꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯁꯪꯕꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯃꯔꯨꯞ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯈꯠꯅꯔꯤꯕ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯁꯦ ꯁꯥꯟꯅꯕꯨꯡꯁꯤ ꯉꯥꯏꯔꯦ ꯂꯥꯡꯉꯤꯕ ꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦꯅꯦꯀꯣ ꯀꯩꯅꯣ ꯏꯅꯝꯃꯅ ꯍꯥꯏꯗꯨꯕꯣ ꯈꯠꯅꯕꯁꯨ ꯅꯠꯇꯅ ꯁꯨꯝ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯁꯤꯕꯨ ꯈꯠꯅꯕ ꯀꯧꯕ꯭ꯔോ ꯍꯩ ꯈꯠꯅꯕ ꯅꯠꯇ꯭ꯔꯁꯨ ꯅꯣꯏꯅ ꯖꯧ ꯉꯥꯡꯅꯕꯗꯣ ꯇꯥꯅꯤꯡꯗꯦꯅꯦ ꯈꯪꯉꯕ ꯑꯩꯅ ꯃꯔꯨꯞ ꯇꯧꯕꯗꯣ ꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯅꯅꯥꯗ ꯍꯥꯞꯇꯦ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯀꯩꯅꯣ ꯃꯔꯨꯞ ꯇꯧꯕꯁꯤꯕꯨ ꯎꯁꯤꯠꯇꯕ ꯀꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯦꯜ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯏꯅꯝꯃꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ 이나바부 누피 어렵다브라 마시 신탁다가 양쿠미니 마시 해 레사비 아리비 쿠부톡비 낭 레카이스 낭나리스비 나나도 따다브라 하 코디 나시 따분 감드레 이 레카이드 가리 하이나리바 마 텅레이다바 까나노 마두 강나리도 마룹니 하이드나 아마 이칵다고 수나티 마야 아마 tausil레 아두고 너미 코디니 юм스 거이랑랑 포타밤 강트리베마 낭나 tau게 하이라가나 나와기 마윰도이나 tau로 쌀로 이나마기두디 카나바오바기 와니냐 갈락바기 와니바 나죠 ꯑꯩꯅ ꯍꯧꯕ ꯃꯔꯨꯞꯄꯨ ꯑꯩꯒꯤ ꯌꯨꯝꯗ ꯇꯧꯗꯗꯅ ꯀꯗꯥꯏ ꯇꯧꯔꯨꯁꯨ ꯍꯥꯏꯅꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯕꯗ ꯏꯅꯝꯃꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗꯣ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯧ ꯅꯣꯏꯅ ꯂꯥꯛꯂꯒ ꯅꯤꯡꯉꯣꯜ ꯑꯁꯨꯛ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯕꯣ 이ꯅꯝꯃꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯌꯥꯝ ꯂꯩꯇ꯭ꯔꯤꯕꯅꯣ ꯀꯌꯥꯗꯅꯣꯅꯤ ꯑꯩꯕꯨ ꯅꯤꯡꯉꯣꯜ ꯑꯣꯏꯔꯛꯇꯕ꯭ꯔꯥ ꯀꯥꯏꯅ ꯑꯩ ꯑꯣꯏꯔꯛꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯩꯅ ꯅꯤꯡꯉꯣꯜ ꯑꯣꯏꯔꯛꯄꯗ ꯑꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅꯅꯦ ꯇꯧꯖꯔꯛꯇꯦ ꯏꯕꯦꯝꯃ ꯇꯧꯖꯔꯛꯇꯦ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯑꯁꯨꯝꯅ ꯃꯁꯟ ꯃꯅꯤꯡ ꯁꯤꯟꯗꯥ ꯄꯧꯗꯥꯅꯔꯛꯄꯗꯨ ꯇꯥꯕꯗ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯤꯅꯣꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯗꯣ ꯍꯥ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯈꯔ ꯉꯥꯡꯅꯔꯗꯤ ꯌꯥꯔꯦꯀꯣ 이마게 상비야 낭나 강 쌀로 이문데 쌍크로 쌀로 마와 낭수 야래 카랑 강라버디 레뽀 이마 이놈은 하리보아시부 야닝브라네 아이나 셀 크르크르 톡나바 하이드나 마루 크르크르 도우자바시부 떠우고노 하이시부 까리와노 하이바닌다 마시디 아이나 따위시야 깔락바기 와네바 에 깔락바기 와나떼냐 랑말리 하이바니냐 낭 레이사비나 따금 나찐잠나 깐바 하이바부 나찐도 예강싱지 낭 싯로 하이브라 낭 에 싯비로냐 흠 노이다바다 야래 까이더러게 노이보 똥나로 까이더러게 미기 마망디 이카이세 하이바니네 노이보 아상비 원신나바 딴다나 라이톡투나 삿크레 라타디 ngang lepchi binona haire mawa ima sukari haidunu khangdre tawrisi mayum pandriba phawbadi khara khangba taridana e kadaidagi mayum panbano mayum panbasu khangsu khangloidabasida ima sunya nasaki misang sangkanu yumse laikai khundinna pham oi lei sibu kanana yaningdoino kharasu warakpiyo asi hairamlaga lata phet lauraga imungda sangkhre binona haihoi mathokpanida tawrisia amana hanbra hande kari bahaidu khangdrida tawrisi isagi saktane mausigi kaidani ainaga khara ahal oisilakpani pothapam khangloidorida tawrise asumna sonjai nongmagi numitni phajabiga mainoga launaram honna khongna sumna satlo linna satpadongna thintana khoidana chalibadubu karigino ha manamnaga marolama as isingda kuina tingba wa pumbado adugi manam hek namine e aibu pumnam nami kai nangi phajare ha leitanna saba murti du hek madadana hey pumnam namba aina lobi bagi nang narai buktu phariban khangabra adu natrabadi nang sittadana leiradong nupi ni haidana luna nana leibagi wasu leite nang mayum silakpadagi kayarak ilulujaragi ha hari aibu kayada laina nganglibano ne ha utin na pumba manba aibu ilu kayarak lujaragi kaina nang yam lujabagira ha pumnam namido aina pumnam namjabagi wani nangdi lengthaina bayadre hungang manamna madu nupi ge thoiba magul lamat mina hairakliba marup mafam dasu nang lakpada mi thaidok nei hairi e aduni
kanana haiba ha amta hairongni makhetu segaigeba hey taurunu makhet segaidresu nangna manakta sangbada dum lekta zakra dawdubu ilai wadubu kai kaya sibadone se sibu mina tarang kari khandori ga haibanida mina magi nupibu nungsina loinai aduga madi aibu lekai mamangsida yolibani nya natro tanja sida phaisau magi sallaba anidu hoisilei san anidusu nasidi themba yadana kana sensilei matai manawna yeknari kanda san chensilakpadu udri moi anigi marakta san anidu sensin hibaduda anidu yeknarambaga toklaga khangprek khanglaga songkhatni mainodi longna tai phajabidi tahawdi phajabina hairi hai phaisau haiba gadha kaina nangna tawrisia ha nang tawgi haide tawrira nang phaisau su labuktagi saudana lakliban adubu matai manda muk hairakpaduda kaina itai mana haidubu aina kaidawrga haisiba hai kaidawragi kaina sanbu sumaina hoirakpa hongnabro wai dana siroidra haibanida mainodi haugatri haujing phauba masadu yuna ngamlabanina mapak haugatpa ngamde turibadu phajabina uraduna hema kaino sallaba mati turaman ihe nang ta soira male kaino nupa nang tawriduna ai san oiroboi ningure kaino ta song tawsi lekang iroi ribu taisiba itai mun ta birira itai musu iroi bigi ozaga oiropo kaino phaijau nang na haido ha masana tuzaraga ai ta birira kaina angang nang usitabra haiba bunya maino ngamboi ngamdaboi haugalai aduga hairi ai di hojik kailaba ani kaksien kibududa kiduna paktharaga leirubanida sakhrabra kayanido taso kaila amra haisiba aduga karom jakraba tung airi moi masi manawgi warisi kaini teima kaila ami haisibu sum aidi kizaini kai kadai jakrage haibni kai tanza sida asangbi phajabida maruki sel thoba laklambi inama phajabi ai lae kadai sel do piro asangbi ubada phajabi maithongdu phat laisinki adubu mana ngamnaba amayekta haijilei asangbiya nang laibra lao phamsila ai phamma lakpa nate sel do piro ai satlage kaino asuk kuiraba silbu haujiphau piribasibo kanani yadoino noina marubse thugai dawrinya inaman hayeng phawbada mina dumai tawradi inama nugai gadro sasapiro kaino pirakani hardi pirakani kaino asangbi nangna aibi yam thajadaba dawna nganglibasibo kaino phajabi saktibi mina harisi kari ha sel do lerabadi sasat pithokiba gaidoge aigi nupinabu sensot pi oiba ai kai pithoko danoni sel paibaga sadang tawrisi mathanda morok maru phau pakta mana aphau sadang ngangi leiraga nang pikhodana hey nangi sel mayam ama leidudi kokpi ko kaidowi phajabi matomta pran prok saksai kaino masinu pas ngangi mayam sibo aibo migi mamangsida mana halisi karigino haibani kaino sel bi wairaga noina tainaw mukhatna da lerisina phaijau nangi sel ga leibra itai mada kharapiro asangbina laklibase maruki sel thoba laklibani aigi sel amta leitraba nangi leirabadi kharapiro as kai de sel no da aina phangba sel di itai mna loi laukhraga itai mada aigi sel phaniam leiramnani subu nei suraga noina tai nawna sel loina paiba natro leite gaisu phajabi ikai nung siyanai adubu mana ngamnaba mayekta haire kari kaya danune masi magi sel aina loina paikhre kaina kaya da masin thiriba ngangno ne masya pakhang na tagum migi mamangsida aibu ikai ba piribani nangi sya asum na ngangnaba sitabada asangbi na haire yari nama noina tawisi kaino aigi sel pi wairaga noina amuk thangjin taw lei si kaigi no haibanida nati pireroi haibana dro khangdana dubudi nangna kayam kuina hatpa ngambano haibdu yengba taredana hayeng phawbugi manungda selda thilakadabani natrabadi kayana tai saroi si hairam laga asangbi satkre phajabina nati noina sinna nang tawisi kaino haibanida ha migi mamangduda aibu sakhat halip si karigi no haibani noi haisini noi hey phaijau nangna aina nangi sel loina laukhre haiduna karigi ha aduga nupa nangna marol ama aigi sel mayam leibani kaina noya phatam mi ngaktani aina somdi ikari sidi noina khangro ha aina ikaraga noi peloko noi pelo haisini asumna phajabi kapning tawraga sangki phajabi sudi suningdi aduga senjau paiba sadana manaw nupana purakpa selna mana mapu saduni hinglibani asangbi chana khali o moigi musidi ta phaijau suraga moi matai manawna phamja sada leiba zat oire ta phaijau se khara paktak tawi haidana moina sanaduna leiba zat oire aina ta tawba lakna kadamni amuk matom da nokphet tawraga mo haisai aidum ta phaijau doina leirasira khangdine tawrise adumaina ka tawradi moi matai manawdi aina phati sumugum sumgadam ta phaijau se thabak subu sukali ngausu ngausinadi
ꯃꯁꯤꯗꯨꯝ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯑꯁꯪꯕꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ amana sel khara pirakta amana sel khara pirakta sum tawraktana marupsingtu kaiba haibdu oiramni mangona sel thauba lakpa mayam lama yumda leifam khanglamde latana su mayam sum lakpa hemalaktana sauraklam nongmagi numitni tharo sel thauba laklami tharo sumangda gekta leplau laurai hai asangbi mapamda thoglau law wa ngangna silaw nang sel du pige haibra piroi haibra asengba mangangna silaw kaino tharo tamningna ngangba yabaduda nang lekta leplau laudubu kaigino karigi tapna ngangba ha tamning na khana bai di kaino ha kaya di kuida nang nu mi thagan le rik libase ngasi pide suk ya ya hari bisin madam khitang ni ngayo haidina haidina aduga ai so in pige ba o ngai ba ki wa du toksi kuye ngai rak libase ngasi dinya ai sel da pini pau sat lo yi khanglabro asomna babani ngangna badu latana taba ngamdraduna irang haure hoi yum si mayam gi khana pham du ngai ri tawri se nongma gi mi wat ba leite nongmuna ama lakani nongmuna ama lakani taba haiba ngamdre ko lakpira no ai khoi leifam khangdre si thokani haiduna na haijabani adubu khoina ngangbu ka sia lawbi banate haujik ti ai ni khaya ta po tare dana sia asangbi kai noi na mana haiduba si bo ini tawge haidana tawbranya mi gi mangsida adubu haini haidana haiduba ai singbi hai singba dana haujik ti kari saragi sia yum sin ning thawgi ko nong si gai re mi tin bada mi gi sel do thok pi thok ko adu iradi kana su la roi dana ai su le ti na han pi khrani lai ta bagini tawisi su kya ma sel sing sibu kana na pi bagam doino adu khangladi kari gi marup tawriya leisabi aribi haujikti leisabi aribi marup thugai bi dana naming seka kana chale khangabo ina mohoina ai bu khar sagot bi ga hairaga matam pumbada aina tawba thabakta ina mana dum yingsinna leri si kari gino aduna di kana nai bu sikka doino ngammeda ai ni yingsili kai haujik ta engon da mon sin bi ra kanoi be ma mi na haibidi lawdraga asumna masan maninga mukhatnarakpadu ubada masin kankraba sel thoba lakpa tharo tumina leiki ahan jaw thoklei aduga hai kaino noina tawrisi ha nami khudingni lawnari bisibu kari gidomi yare tanin tongnarusa imungna sangnarusa asumna ahan jawna animak tansin khre tharo asangmina karim taharamdan sangkhibadu ubada kanna haibidi ngamda haiphet kauraga asangbiya kaino tumin sangkhri dubo asangbi dum khomlamdana sangkhre ahan zawna hairi tharo nang su chat ko na mo ngangnar aine yum sidaga leindraba jani ko torise matha yam sari biza kona la sound ko tharo haifam khangdana tumina satkhre asumna nongmagi sel thoba lakpa mi suwat watlamde nongma sum hawkibana asangbina phaijawda kari kaino haijindana mabani khangnarami nongma asangbina ta phaijaw noina yambaga taibaga da tawrise aidi yaningde ko yengo nangna wana migi law sudana chattana tawre aduga moyini na kari sudana hamza sadana lei noina taimasisu loire ibamdi kai tare na khuba khudan sarasu loiba ngamaroi aduga nayambasina nong ek anbagi yuda lai sudan lei masi nangna khangjiba kaigino adug yam pangliba kaigino aduna nang moina do lakna dan leirani ibani khartuna luhongna tawsi phaijaw asangbina haiba yaduna mabani selami aduga luhonglami maruki sel thobi mayam duna hainai asangbi haibisna tawrisi kaino haibanida sel singide haijaga luhongduna ga tawrisi makami nupa mayam doirasu thobu chatkadamni amana hairi hera mana ngamba yaponte mana phaijaw haiba pangwasi pharaga leiba sumaina nya khoidasu yadong ning male sel hek pidabada magi on pot mayam do setna purakadori ekhoi mayam nungu pul chalusi asumna moi wari sanarami nomagi numitni phajabina maino da hairi yengu nupa haujikti ekhoi phaijaw dagi nahanwai sel khra laurambudusu haujikti yararoi hairusu leite hairate ibani hausi kamai tawseba ha kari surugai khoi sel tangani tanja sida asangbina hairi isia isina pigadaba maruki sel awat pasingdo piro aisu mathayam sari bazat kaino isina tawisibo aina lei sari kandagi tharopa selbu haujik aina mau oraklaba phauba pidaba ngam kaino isina khalisibo isigi sidi sel piraroi halagi sinatra isi hoi gumba kayana asumna taropadagi marup kairibase kariya marup thugai haidudi hairakad kaida ina marup thugai genya nangna marup kaizaraga aingoda tainari di karigino ha yam henjilakano asangbi ngasinya changyeng nani ko kayada ngami banone sel thoraga khatna boina haujileine kibu kizareda ho matam amada isi hoina ta phaijaw gine summaga sakibado ta phaijaw tagi sarambado haujiktinya ai la abadin yararoi aduna thabain khang subasu khara tambiyo
ꯀꯅꯥꯅꯕꯨ ꯁꯨꯝ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯒꯦꯗꯨꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯃꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯤ ꯀꯥꯏꯅ ꯐꯖꯔꯦ ꯀꯩꯅꯣ ꯃꯥꯏꯔꯦꯟ ꯍꯦꯛ ꯃꯥꯜꯂꯦ ꯐꯖꯕꯤ ꯈꯨꯝꯐꯝ ꯂꯩꯇꯦ ꯂꯥꯂꯨꯕ ꯀꯧꯕꯅꯤꯅ ꯃꯩꯅꯣꯁꯨ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ ꯑꯁꯪꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯃꯁꯤꯗꯅꯦ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯂꯩꯕꯗꯣ ꯇꯣꯛꯄꯤꯔꯣ ꯑꯥꯏ ꯃꯥꯒꯤꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯅꯨꯄꯤ ꯅꯪ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯈꯔ ꯈꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩꯅ ꯈꯨꯝꯒꯦ ꯍꯥꯏꯕꯁꯨ ꯏꯅꯥꯎ ꯅꯨꯄꯤ ꯑꯣꯏꯕꯁꯤꯗ ꯇꯥꯟꯖꯥꯁꯤꯗ ꯐꯩꯖꯥꯎ ꯂꯥꯛꯏ ꯐꯩꯖꯥꯎ ꯂꯥꯛꯄ ꯎꯕꯗ ꯃꯩꯅꯣꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯐꯩꯖꯥꯎ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯨꯅꯨ ꯅꯌꯥꯝꯕꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯍꯦ ꯅꯪꯅ ꯈꯔ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯁꯤ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯇꯥꯆꯧ ꯃꯥꯅ ꯉꯥꯡꯂꯤꯗꯣ ꯅꯤꯌꯣꯝꯅꯤ ꯀꯔꯤꯕ ꯅꯤꯌꯣꯝꯅꯦꯕ ꯅꯪꯁꯨ ꯌꯥꯎꯅꯤ ꯍꯦꯛꯇ ꯇꯥꯆꯧ ꯑꯩꯁꯦ ꯈꯔ ꯄꯪꯉꯤ ꯍꯥꯏꯗꯅ ꯃꯇꯝ ꯑꯃꯗ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯑꯩꯉꯣꯟꯗꯒꯤ ꯊꯦꯝꯗꯅ ꯂꯧꯈꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯥꯛꯄꯗꯒꯤ ꯑꯩꯁꯨ ꯈꯔ ꯁꯤꯡꯉꯤ ꯇꯥꯆꯧ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯁꯨ ꯌꯨ ꯉꯥꯎꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯏꯇꯩꯃꯁꯨ ꯆꯤꯟ ꯐꯕꯅ ꯌꯥꯔꯔꯣই ꯀꯩꯅꯣ ꯈꯔ ꯈꯟꯅꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯐꯩꯖꯥꯎꯒꯤ ꯋꯥ ꯇꯥꯕꯗ ꯃꯩꯅꯣꯅ ꯑꯁ ꯂꯣꯏꯔꯦ ꯀꯔꯥꯝꯇ ꯂꯨꯍꯣꯡꯕꯗ ꯉꯥꯏ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯆꯞꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯌꯥꯏ ꯅꯪ ꯅꯌꯥꯝꯕꯅ ꯌꯥꯏꯀꯣ ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯦꯜ ꯊꯧꯕ ꯂꯥꯛꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯁꯪꯕꯤꯌꯥ ꯅꯪꯅ ꯉꯝꯃꯁꯤ ꯉꯝꯃꯤꯅꯤꯀꯣ ꯅꯪꯅ ꯅꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯊꯧꯔꯛꯄ ꯁꯦꯜꯕꯨ ꯍꯧꯖꯤꯛꯐꯥꯎ ꯄꯤꯗꯕ ꯉꯝꯃꯤ ꯅꯪꯒꯤꯁꯦ ꯇꯜꯂꯒ ꯃꯔꯦꯟ ꯇꯣꯛꯆꯈꯤꯅꯤ ꯈꯜꯂꯤꯔꯣ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯍꯨꯜꯂꯤꯕ ꯁꯦꯜꯗꯣ ꯌꯥꯝ ꯋꯥꯅ ꯍꯨꯟꯈ꯭ꯔꯖꯥꯠꯅꯤ ꯅꯪꯅꯦ ꯃꯤꯒꯤ ꯍꯨꯃꯥꯡꯃꯜ ꯁꯨꯝꯃꯒ ꯆꯥꯒꯦ ꯈꯜꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯀꯣ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛ ꯁꯦꯜꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯣꯠ ꯄꯨꯈꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯂꯦꯝꯅꯗꯤ ꯍꯜꯂꯣꯏ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯁꯦꯜ ꯍꯨꯟꯗꯕ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯔꯨꯞ ꯀꯥꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯍꯦꯛꯇ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏꯔꯛ ꯇꯧꯕꯗꯨꯗ ꯑꯁꯪꯕꯤ ꯇꯧꯐꯝ ꯈꯪꯗꯦ ꯃꯩꯅꯣꯅ ꯍꯥꯏꯔꯛꯏ ꯍꯩ ꯏꯖꯥꯎ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯌꯨꯝꯁꯤ ꯂꯥꯛꯂ ꯉꯥꯡꯕꯁꯤ ꯌꯥꯝꯅ ꯇꯥꯕ ꯋꯥꯏꯀꯣ ꯀꯩꯅꯣ ꯏꯇꯩꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ꯭ꯔꯣ ꯃꯁꯦ ꯃꯔꯨ ꯑꯣꯏꯅ ꯏꯆꯦ ꯍꯣꯏꯒꯨꯝꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯔꯨꯞ ꯌꯥꯎꯔꯒ ꯃꯇꯝ ꯆꯥꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯒꯅꯤ ꯈꯪꯗꯕ ꯀꯌꯥꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯜꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯩꯁꯨ ꯀꯟꯅ ꯊꯧꯕ ꯍꯣꯠꯅꯔꯤ ꯃꯗꯨ ꯄꯤꯈꯠꯂꯛꯂꯒ ꯃꯌꯥꯝꯒꯤꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯩꯅ ꯃꯔꯨꯞ ꯍꯧꯔꯤꯕꯁꯦ ꯃꯌꯥꯝꯒꯤ ꯁꯦꯜ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯃꯌꯥꯝꯒꯤꯁꯨ ꯈꯔ ꯀꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯈꯔꯅ ꯃꯁꯤ ꯊꯨꯒꯥꯏꯕꯅꯤ ꯐꯥꯎꯈ꯭ꯔꯒ ꯁꯦꯜ ꯍꯨꯜꯂꯛꯀꯅꯤ ꯈꯪꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯨꯟꯐꯝ ꯊꯣꯛꯄ ꯁꯦꯜ ꯃꯇꯝ ꯆꯥꯅ ꯍꯨꯜꯂꯛꯀꯅꯤ ꯈꯪꯗꯕ ꯃꯌꯥꯝꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯆꯦ ꯐꯖꯕꯤ ꯍꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯐꯖꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯪꯕꯤꯌꯥ ꯅꯪ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯑꯩ ꯈꯛꯇꯔꯣ ꯅꯪꯒꯤ ꯃꯔꯨꯞ ꯊꯨꯒꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯄ꯭ꯔꯃꯥꯟ ꯇꯧꯗꯅ ꯐꯩꯖꯥꯎꯅ ꯃꯌꯥꯝꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯎꯕꯤꯒꯅꯨ ꯃꯁꯤ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯃꯔꯨꯞ ꯀꯥꯏꯔꯕꯗꯤ ꯃꯔꯨꯞ ꯍꯧꯔꯤꯕ ꯃꯤꯗꯨꯗ ꯁꯦꯜ ꯊꯧꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯏ ꯂꯩꯗꯨꯅ ꯀꯩꯁꯨ ꯆꯦꯜ ꯃꯌꯥꯝꯒꯤ ꯁꯦꯜꯗꯣ ꯑꯃꯠꯇ ꯋꯥꯗꯨꯅ ꯄꯤꯒꯅꯤ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯐꯩꯖꯥꯎ ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯊꯦꯝꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤ ꯃꯇꯝꯁꯤ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯃꯨꯛ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯗꯣ ꯌꯥꯔꯣꯏ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯄꯤꯒꯗꯕꯅꯤ ꯃꯥꯅ ꯍꯌꯦꯡ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯜ ꯍꯨꯜꯂꯛꯇ꯭ꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯍꯌꯦꯡ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯅꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯌꯥꯝꯅꯅꯨꯅꯤ ꯍꯦ ꯐꯩꯖꯥꯎ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯅꯔꯨ ꯀꯣꯛꯀꯦ ꯍꯥꯏꯕ꯭ꯔో ꯑꯁꯪꯕꯤꯌꯥ ꯇꯨꯃꯤꯟ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯅꯔꯣꯏ ꯂꯣꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯎꯕꯤꯒꯅꯨ ꯑꯩꯕꯨ ꯁꯥꯎꯕꯤꯅꯨ ꯁꯦꯜꯗꯣ ꯑꯩ ꯑꯃꯠꯇꯒꯤ ꯅꯠꯇꯕꯅꯤ나 ꯑꯩꯁꯨ ꯄꯥꯛꯍꯦꯛ ꯄꯤꯕ ꯉꯝꯗꯗꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯀꯟꯅ ꯊꯧꯕ ꯍꯣꯠꯅꯔꯤ ꯃꯌꯥꯝꯅ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯍꯦꯛꯇ ꯌꯥꯔꯅꯤ ꯁꯤꯔꯣ ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕ ꯆꯠꯅꯤ ꯅꯪꯅ ꯄꯨꯔꯤꯕ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯅꯅꯥꯗ ꯁꯤꯔꯤꯕ ꯁꯅꯥ ꯃꯌꯥꯝ ꯅꯉꯛ ꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯁꯥꯔꯤꯕ ꯑꯩꯈꯣꯏꯕꯨ ꯈꯪꯗꯕ ꯃꯥꯟꯕ꯭ꯔꯣ ꯃꯁꯤꯗꯤ ꯑꯩꯅ ꯋꯥꯅ ꯁꯥꯖꯕꯅꯤ ꯃꯔꯨꯞ ꯀꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯀꯥꯏꯔꯒ ꯀꯣꯟꯅꯕ ꯁꯦꯜꯁꯨ ꯑꯣꯏꯗꯕꯅ ꯑꯩꯁꯨ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯍꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯑꯁꯪꯕꯤꯗ ꯁꯥꯎꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯕꯨ ꯌꯥꯝ ꯁꯤꯡꯕꯒ ꯁꯥꯗꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯅꯥ ꯂꯤꯛꯇꯨꯅ ꯀꯔꯤꯒꯤ ꯁꯤꯔꯤꯕ ꯑꯗꯨꯔꯣ ꯑꯁꯤꯡꯕꯤ ꯍꯥꯏꯔꯤꯁꯦ ꯑꯁ ꯑꯩꯁꯨ ꯀꯥꯎꯕꯅꯤ ꯀꯅꯥꯅ ꯃꯣꯏ ꯂꯥꯛꯀꯅꯤ ꯈꯪꯕꯁꯨ ꯅꯠꯇꯅ
ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯐꯖꯕꯤ ꯃꯊꯃꯣꯏ ꯆꯥꯛꯅ ꯂꯦꯜꯂꯤ꯫ ꯑꯁꯪꯕꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩ꯫ ꯐꯖꯕꯤꯅ ꯃꯩꯅꯣꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩ ꯄ꯭ꯔꯥꯟꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯇꯧꯔꯤꯁꯤ꯫ ꯀꯅꯥꯝꯇ ꯂꯥꯛꯄꯤ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕꯁꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯦ, ꯀꯔꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯦꯕ? ꯀꯃꯥꯏꯅ ꯑꯩꯅ ꯊꯣꯛꯍꯜꯂꯤꯕ ꯍꯥ? ꯅꯪꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕ, ꯅꯇꯨ ꯅꯆꯥꯕꯨ ꯀꯔꯤ ꯄꯤꯖꯒꯅꯤ ꯈꯪꯗꯕ, ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯉꯥꯎꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯁꯦ? ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯒꯤ ꯁꯦꯜ ꯈꯔ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯨꯕ ꯍꯣꯠꯅꯩ, ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯃꯒꯤ ꯉꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕ꯫ ꯑꯩꯉꯣꯟꯗꯅ ꯇꯥꯏꯅꯒꯅꯨꯗ, ꯅꯪꯁꯨꯅꯤ ꯀꯩꯅꯣ, ꯅꯪꯕꯨ ꯀꯔꯤ ꯁꯨꯒꯦꯅꯦ ꯍꯥ? ꯏꯅꯥꯎ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯁꯦꯜ ꯂꯧꯗꯧꯒꯤ ꯉꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯇꯥꯍꯟ꯫ ꯅꯨꯄꯥꯅ ꯁꯨꯗ꯭ꯔꯁꯨ ꯅꯨꯄꯤꯅ ꯁꯨꯕ ꯌꯥꯏ, ꯑꯩꯅ ꯁꯨꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯍꯦꯛꯇ ꯁꯨꯗꯦ꯫ ꯑꯦ, ꯑꯩꯅ ꯁꯦꯜ ꯂꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯌꯨꯗꯨ ꯊꯛꯄ ꯐꯪꯂꯤꯕꯗꯣ? ꯅꯪꯕꯨ ꯅꯣꯡꯃꯇ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗ ꯁꯦꯜ ꯍꯥꯏꯌꯨ ꯌꯥꯕ꯭ꯔꯣ? ꯍꯥꯏꯔꯨꯔꯒ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯂꯧꯐꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯑꯩꯁꯨ ꯀꯨꯏꯔꯦ ꯆꯤꯟꯁꯦ ꯁꯥꯏꯕ ꯂꯦꯞꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩꯁꯨ ꯀꯨꯏꯔꯦ ꯀꯩꯅꯣ ꯊꯛꯇꯕ꯫ ꯑꯩ ꯃꯁꯤꯅꯕꯨ ꯐꯔꯦꯗ, ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤ꯫ ꯇꯥꯗꯗꯤ ꯀꯩꯅꯣ? ꯈꯨꯠꯇ ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯪꯕꯤꯅ ꯐꯖꯕꯤꯗ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯐꯖꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯣꯏ ꯕꯦꯝꯃ, ꯃꯔꯨꯞ ꯍꯧꯕꯤ ꯑꯐꯥꯎꯕꯤ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ, ꯑꯩꯅ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ ꯍꯥ? ꯀꯦꯁꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯔꯨꯞ ꯍꯧꯕꯤ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯂꯥꯏꯔꯨꯅꯤꯒꯦ? ꯃꯤꯅ ꯃꯔꯨꯞ ꯍꯧꯕꯤ ꯑꯁꯪꯕꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯄꯪꯕꯁꯦ ꯅꯪꯅ ꯅꯝꯗꯅ ꯐꯥꯔꯒ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯐꯥꯕꯤ ꯑꯐꯥꯎꯕꯤ, ꯑꯦ, ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦ? ꯁꯦꯜ ꯄꯤꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯑꯩꯕꯨ ꯑꯐꯥꯎꯕꯤ ꯀꯥꯏꯅ ꯐꯥꯎꯔꯤꯅꯤ ꯏꯆꯦꯅꯤꯅꯦ, ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄꯤ ꯑꯐꯥꯎꯕꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯎꯅꯔꯤꯉꯩꯗ ꯑꯁꯪꯕꯤꯒꯤ ꯃꯃꯥ ꯕꯤꯅꯣ ꯃꯆꯥꯒꯤꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯥꯅ ꯁꯣꯟꯖꯩ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯥꯒꯤ ꯃꯤꯔꯣꯜꯗꯣ ꯍꯜꯂꯝꯗ꯭ꯔꯤꯗꯅ ꯃꯁꯤꯁꯤꯗ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯑꯩꯅ ꯈꯔ ꯉꯥꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯕꯤꯅꯣꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯁꯪꯕꯤ, ꯀꯩꯅꯣ ꯅꯪꯅ ꯅꯆꯦꯗꯨꯗ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯀꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ? ꯑꯁꯪꯕꯤ ꯈꯪꯍꯧꯗꯅ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯏꯉꯛ ꯉꯛꯂꯝ꯫ ꯑꯗꯨꯕꯨ ꯃꯃꯥ ꯂꯥꯛꯏ ꯀꯥꯏꯅ ꯃꯥ ꯍꯟꯊꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯏꯃꯥ ꯌꯦꯡꯉꯣ, ꯁꯦꯜ ꯄꯤꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯁꯣꯝꯗ ꯁꯥꯔꯤ ꯃꯊꯥꯁꯤꯗꯤ ꯃꯣꯏꯅ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯊꯛ ꯊꯣꯡꯕ ꯅꯆꯦꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ? ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯌꯦꯡꯈꯩ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ, ꯏꯃꯥ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯕꯤꯅꯣꯅ ꯃꯆꯥꯗ ꯋꯥꯔꯛꯄꯗꯨ ꯇꯥꯕꯗ ꯐꯖꯕꯤꯅ ꯏꯀꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯁꯨ ꯂꯥꯛꯄꯤꯔꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯃꯁꯦ ꯏꯅꯥꯎꯅ ꯂꯥꯟꯕ ꯅꯠꯇꯦ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯁꯦꯜ ꯄꯤꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯗꯤ ꯏꯃꯥ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯏꯃꯥꯒꯤ ꯑꯁꯪꯕꯤ ꯁꯦ ꯅꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏ, ꯅꯪꯅ ꯐꯅ ꯆꯨꯝꯂꯕꯁꯨ ꯅꯊꯛꯀꯤ ꯑꯍꯜꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯅ ꯉꯥꯡꯕ ꯍꯧꯅꯗꯦꯀꯣ꯫ ꯐꯖꯕꯤꯅ ꯐꯕꯤ ꯁꯥꯔꯒ, ꯌꯥꯔꯅꯤꯗ ꯏꯃꯥ, ꯑꯩꯉꯣꯟꯗ ꯍꯥꯏ, ꯌꯥꯗꯦ, ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯑꯁꯪꯕꯤ, ꯅꯪꯕꯨ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯕꯣ? ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ? ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯑꯁꯪꯕꯤ ꯇꯟꯅ ꯇꯞꯅ ꯍꯥꯏꯖꯩ, ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯏꯆꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯅ ꯍꯥꯏꯈꯤ ꯃꯌꯥꯝꯗꯣ ꯏꯆꯦꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯪꯕꯤ ꯈꯨꯔꯨꯝꯃꯤ꯫ ꯐꯖꯕꯤꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤ ꯏꯅꯥꯎꯅ ꯂꯥꯟꯒꯅꯤ? ꯏꯆꯦꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯗꯒꯤꯅꯦ ꯑꯩꯈꯣই ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯃꯔꯨꯞꯀꯤ ꯁꯦꯜꯗꯨꯗꯤ ꯄꯤꯔꯛꯎꯀꯣ꯫ ꯍꯣ, ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯌꯦꯡꯈꯩ ꯈꯠꯅꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯕꯤꯅꯣꯅ ꯃꯆꯥꯕꯨ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯉꯥꯡꯕꯗꯒꯤ ꯑꯁꯪꯕꯤꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯈꯤ꯫ ꯑꯗꯨꯒ ꯐꯖꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤ꯫